ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅꯗꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯃꯛꯇꯤ ꯊꯥꯖꯗꯦ ꯃꯁꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯃꯛꯁꯨ ꯅꯠꯇꯦ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯑꯦꯂꯤꯒꯦꯁꯟꯁꯤ ꯑꯗꯨꯃꯛ ꯇꯧꯅꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟꯁꯤ ꯇꯧꯔꯛꯂꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MP ꯕꯤꯃꯣꯜꯅ ꯊꯝꯈ꯭ꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨꯃꯛꯁꯨ ꯖꯁ ꯚꯣꯠ ꯈꯛ ꯈꯣꯝꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯁꯥꯟꯇꯒꯤ ꯋꯥꯔꯣꯜꯗꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯚꯣꯠ ꯀꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯀꯣ ꯚꯣꯠ ꯀꯥꯔꯗꯤ ꯀꯥꯅꯕ ꯀꯥꯕꯗꯩꯗꯤꯀꯣ ꯀꯥꯗ꯭ꯔꯤꯉꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯗꯣꯔꯦ ꯀꯥꯏꯅ ꯈꯪꯉꯒꯅꯦ ꯀꯥꯗꯣꯔꯦ ꯑꯩ ꯚꯣꯠ ꯀꯥꯗꯣꯔꯦ ꯀꯥꯏꯅ ꯐꯥꯎꯔꯛꯄ ꯃꯇꯥꯡ ꯑꯃꯀꯣ ꯑꯗ ꯁ꯭ꯋꯥꯏ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯀꯔꯤ ꯉꯥꯡꯒꯗꯕꯅꯣ ꯀꯔꯤ ꯉꯥꯡꯉꯣꯏꯗꯕꯅꯣ ꯑꯩꯅ ꯉꯝꯒꯗꯕ ꯖꯒꯥ ꯉꯝꯃꯣꯏꯗꯕ ꯖꯒꯥ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯗꯨꯅꯤ ꯃꯃꯥꯡꯗꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯚꯣꯠ ꯂꯦꯞꯄꯤ ꯃꯤ ꯃꯌꯥꯝꯁꯦ ꯃꯩꯇꯩꯒꯤ ꯃꯃꯤꯡꯗ ꯚꯣꯠ ꯈꯣꯝꯃꯒ ꯀꯥꯕꯅꯦꯅ ꯃꯩꯇꯩꯅ ꯇꯧꯔꯒ ꯚꯣꯠ ꯀꯥꯕꯅꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯗꯨꯅꯤꯀꯣ ꯍꯟꯗꯛꯁꯨ ꯂꯥꯛꯏꯕ 2027 इलेक्शनꯁꯤꯁꯨꯅꯦ ꯗꯤꯕꯦꯂꯞꯃꯦꯟ इजुकेशन इकोनॉमी सी एजेंडा अꯣꯏꯔꯣꯏꯕ ꯃꯩꯇꯩ ꯀꯟꯕꯁꯤꯅ एजेंडा ꯑꯣꯏꯔꯒ ꯚꯣꯠꯁꯦ ꯈꯣꯝꯅꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯨꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯦꯅꯤ ꯃꯤ ꯚꯣꯠ ꯂꯦꯞꯄ ꯑꯃꯅ ꯃꯥꯅ ꯉꯥꯡꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯅ ꯈꯟꯒꯗꯧꯅꯦꯕꯀꯣ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯉꯒ ꯑꯩꯅ ꯚꯣꯠ ꯀꯥꯔꯒꯗꯤ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯅꯤ ꯀꯥꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯗꯤꯕꯦꯠ ꯀꯌꯥꯝ ꯇꯧꯈ꯭ꯔꯦꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯄꯣꯠ ꯑꯣꯏꯗꯦ ꯃꯤꯉꯣꯟꯗ ꯃꯪꯂꯥꯟ ꯑꯃ ꯍꯦꯛꯇ ꯁꯥꯒꯠꯍꯟꯕꯁꯨ ꯐꯠꯇꯦ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯗꯒꯤ प्रजाꯁꯤꯅꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯈꯟꯒꯗꯕꯅꯤ ꯚꯣꯠ ꯀꯥꯍꯟꯕ ꯀꯥꯍꯟꯗꯕꯗꯨ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯗꯥꯏꯐꯥꯎ ꯇꯧꯕ ꯌꯥꯕꯅꯣ ꯀꯗꯥꯏꯐꯥꯎ ꯇꯧꯕ ꯌꯥꯗꯕꯅꯣ ꯊꯕꯛ ꯑꯣꯟꯊꯣꯛꯄꯗ ꯀꯃꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ माना तौब ngamba adagi MP gi magi level dai tौब ngamba mana committee मैम ama parliamentary committee मैम यावदो अदुदे याम पुगत याबा अदुदा नमधरे एगा हायदि आइजु दिल्ली ना एगोन नमधरे आइना हायबा ताबिद्रे गायना अदुदे आइ तोखथोगेना हायबदुने हेना फबगी एंगल अम लाकनेबा BJP दसो खoi दुम हाइजने लोय लोय तोखथोगना दुम हाइजने को अदगा साइगे अखोइना तौगदम नते आइदि ngang खक्तनी नत्रगा आइदि प्रजादा सुम कहनी एक्टिविस्ट की टाइप सुम चखलागदी को एक्टिविज्म मोइना सुम चखलागदी साइगे MP की रोल दो सुम लेरक्तबई टाइप सुम लाकनेबको तो मणिपुर दी मेंबर ऑफ पार्लियामेंट से ngasi बाउदा आई वाखंदा से आइना लालमदी आइ को अखोइना आंगांग मोइना हाइतारे अहनजिंग मयाम लेग्रे को अखोइ लालमदी आइ तो मयाम सुम खनबिउ को अखोइना हाइजैसे को मेंबर ऑफ पार्लियामेंट ओइना भोट लेप कितागदी कैरियर से लोइबई टाइप हेत तौवेबो ये अनिरा कुमदी कारमगा इतौ तौरमद्रे गायना लोइसलकदनी मयाम ने इतौ तौरमद्रे गायना ब्लेम से तौबको अदा अखोइना येनिसे कैनो हाइकांदा साइगे जल जीवन मिशन निदगा तौरिबा साइगे हाई कोर्ट पिटिशन का फाइल तौदना खोतना तौरिदो अदु याम भई तौबदबो नेशनल लेवल दसु पार्लियामेंट की मनुंग दसु मणिपुर की सुमाइना स्कैंडल अम लेरे खोले गाइसे हयेंग कनो यौ मतमदा पार्लियामेंट फमक टाइमिंग अदाइदि अखोइ खनबगी पोतो साइगे कहने को खनबगी पोतो मदि याम चावना कहनी दरकार दो लेबा याम सेना को अदो अखोइ साइदे प्रजा हराउनबा अदगी कहनी ओपोनेंट पार्टी दो तुनबो इने सुम गांगा एक्शन दी याव दबिदा माइक्रोफोन सुम तौबदुदी मणिपुर साउंड की कनो याम लई साउंड तौब मी याम लई माइक्रोफोन कुंठा निफु दुम युम द खिंजल पा गांगबा याबै ताता नकन नि मखि समानेबा अमसु पा गांगे अमसु पा गांगे दो नसाइगी प्रजासिने मयाइदे कोंगावरगा अखोइसिना कोंगाव लैरेबा तौरिसे कैनो कनाना क्याम चुमिनो करी मरमगिनो अखोइ तौदोइसे अदगी नसाइगी स्टेटमेंट अमगा को नसाइगी अखोइगी रिलीफ कैम्प की युम सारमबसिंगदो PR लाकपदगी साबा तपथगरे हाबसेको से युम हनजनबगा युम साबगा से गवर्नमेंट की अहानबा पांडम ओइदमने अनि सुबदा फर्स्ट पांडम से मोइगी इकोनॉमिकल कनो से ओइदमनेबको सिदैदे ट्रेनिंग खरा तौरगा सोशल वेलफेयर ना आचार खरा सेमबा अदगी कनो खरा तौरगा अदुना याब नतेबा मी हिंगबसेको मी हिंगबसे पैसा चंगी अदे होय खोंगा फुरितपुदी हानगिदो चही 5 सुर सेट खिबे अदो मिरक तिन मा जिदि पैसा चंगेबा अदो नसाइगी अखोइगी कनो से रिलीफ कैम्प लेबे चिनाउसिंग से इमा इवेंट अदगी अखोइगी खुरा तातोन को अखोइ यामबसिंग इनाउसिंग मोइ मैम से मिरक तिनहन बासे सीना प्रायोरिटी ओइदमनेबा हंजनदुदी सी स्टेज द लेरख्रमनिना होजिकति मतम खरा चंगनी हाबसे मैम लोइ खंगेबको अदा मसी इलेक्शन कैंपेन दना अमा हाइबा अदुगा तौरकपा मतमदा ngamaktра कांदना अमा हाइबसे सिगी फतबसे am चाउन लेको अदगी ngasai कनोसु BJP की रोम साइड तसुनी मोइना लेंगा क्वाइगे मतमदा तौरमबा याबा थबक मैम अमा हाइतारेको सेंटर ना थिंगकपा खोलकपा अदु नतना स्टेट की लेवल दा मोइ कैबिनेट ना तौरमबा याबा थबक मैम अमा खेनबा नाइदना हाइतारेको कांगपोपी दा कइदा चुजामपुर से खेनबा नाइदना खोइ मतमदु दुम हाइजरिदुनी इम्फाल दा रिलीफ कैम्प
ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁ ꯑꯣꯏꯅ ꯌꯥꯎꯐꯝ ꯊꯣꯛꯏ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯒꯤ ꯀꯩꯅꯣ ꯅꯕꯣꯗꯤꯌꯥ ꯕꯤꯗ꯭ꯌꯥꯂaya ꯍꯥꯡꯕ ꯃꯇꯝꯗꯨꯗ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯗꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯇꯝꯗꯨ ꯂꯩꯕ ꯁ꯭ꯇꯦꯠꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯣ ꯃꯥ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁ ꯑꯣꯏꯅ ꯄ꯭ꯔꯖꯦꯟ ꯐꯥꯎ ꯑꯣꯏꯍꯟꯕꯤꯗꯦꯕꯀꯣ ꯑꯁꯣꯝꯗ ꯍꯣꯝ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇꯒꯤ ꯃꯣꯏꯅ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯪꯒꯥꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯣ ꯄ꯭ꯔꯖꯦꯟ ꯑꯣꯏꯍꯟꯈꯤꯗꯦꯕ ꯑꯗꯨꯅ ꯒꯃꯦꯟꯒꯤ ꯂꯦꯚꯦꯜꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯚꯦꯜꯗ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯅꯕ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯇꯧꯗꯕꯤꯗ ꯋꯥꯇ ꯉꯥꯡꯉꯒ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯥꯡꯖꯕꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯐꯝ ꯊꯣꯛꯑꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ